Nepalda social media Thingba Matangda Nahasing Erang Hourakpadagi Police-ka Khut Thoknabada Meeoi 18 Sikhre Prime Minister KP Sharma Oli resign tokre. Nepal government na social media thingjinbagi firep lawrakpana baram oirega capital Kathmandu amasung atay mafum kayada nahasing Erang Hourakpadagi Police-ka Khut Thoknabada Meeoi 18 Sikhre kaya amana asok apanangkre. Mahayro yawna naha kayana Janjet haiba banner ki makhad thoraktuna Kathmandu da leiba parliament mamangda Nepal sarkar lawrakliba firep adu hando o haidna khongjang jangsinke. Protesters sing aduna parliament manungda sangsinaba honarakpadagi police na thingnaba honabada nakal anige marakta Khut thoknarakpadagi police ke maikaidagi tear gas amade rubber bullet kapshinduna tankhainaba honakiba thaudok aduda Meeoi 18 adu shikibaga loinana Meeoi kaya amana asok apan nangbadagi hostel da pukhatuna laikat nari haidi ngasiso makhata na khoishaung naraba nahasingna Nepal के Prime Minister KP Oli private residence amade private residence amade Communication Minister Prithvi Suba Gurungi yumso mai thadokuna amang ata thohankhre haidi Nepal gi Erang ase ka hena kangkhalakpadagi ngasi Prime Minister KP Sharma Oli Home Minister Ramesh Lekhak amasung Agriculture Minister Ramnath Adhikari masa gi famdagi resign tawkhre ningsing bayabadi haukiba sangol sen numitta Nepal sarkana Facebook WhatsApp X, Instagram amasung YouTube yauna tongan ba social media site 13 ban tokshin kibani.